ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃꯃꯝ ꯂꯤꯗꯨꯅ ꯇꯥꯍꯟꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯕꯨ ꯍꯔꯥꯎꯍꯟꯅꯕ ꯇꯥꯟꯖꯥ ꯑꯃ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯐꯪꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯝꯁꯤꯟꯕ, ꯈꯪꯖꯤꯟꯕ, ꯅꯨꯡꯉꯥꯏꯕ, ꯅꯣꯛꯅꯤꯡꯕ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯃꯃꯥꯡꯗ ꯇꯥꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯃꯛ ꯂꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯇꯔꯟ ꯅꯥꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯍꯔꯥꯎꯕ, ꯄꯦꯟꯕ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯥꯈ꯭ꯔꯕ ꯋꯥꯔꯤꯃꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯂꯤꯅꯕ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯕꯁꯨ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧꯕꯨ ꯄꯦꯜꯍꯟꯕ, ꯍꯔꯥꯎꯍꯟꯕ ꯉꯝꯃꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯟꯅꯩ, ꯋꯥꯔꯤ ꯂꯤꯕ ꯑꯁꯤꯗ ꯐꯥꯎꯕ ꯕꯤꯔꯕꯜꯅ ꯃꯅꯥ ꯑꯁꯤ ꯂꯧꯈ꯭ꯔꯒꯗꯕ ꯖꯥꯠꯂꯥ? ꯑꯇꯩ ꯑꯇꯩꯗ ꯃꯍꯥꯛꯅ ꯁꯤꯡꯖꯔꯕꯁꯨ ꯋꯥꯔꯤ ꯂꯤꯕ ꯑꯁꯤ ꯐꯥꯎꯕꯗꯗꯤ ꯃꯍꯥꯛꯅ ꯃꯅꯥ ꯑꯁꯤ ꯂꯧꯍꯟꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯑꯃꯁꯨꯡ ꯈꯪꯖꯕ ꯆꯥꯡꯗ ꯍꯣꯠꯅꯔꯗꯨꯅ ꯃꯈꯣꯏꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯗꯨꯗ ꯅꯤꯡꯊꯧꯅ ꯇꯥꯅꯤꯡꯒꯗꯕ ꯃꯑꯣꯡꯗ ꯂꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯕꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯃꯊꯪ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯕꯤꯔꯕꯜꯁꯨ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯂꯤꯗꯨꯅ ꯇꯥꯍꯟꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯕꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯦꯟꯕ ꯄꯥꯛ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ, ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯌꯥ ꯑꯃ ꯍꯥꯞꯂꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯄꯦꯟꯕ ꯄꯥꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯈꯔ ꯁꯥꯡꯊꯍꯜꯂꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯃꯈꯥꯗꯤ? ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯅ ꯃꯈꯥꯗꯤ? ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯁꯨꯝꯅ ꯁꯨꯝ ꯍꯪꯗꯨꯅ ꯂꯩꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯀꯩꯒꯨꯝꯕ ꯑꯃ ꯈꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯕ ꯋꯥꯔꯤ ꯑꯗꯨ ꯃꯇꯥꯡ ꯑꯃꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯇꯦꯜꯂꯤ꯫ ꯈꯤꯇꯪ ꯁꯥꯡꯇꯛ ꯇꯧꯕ, ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯁꯤꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯑꯁꯤ ꯑꯄꯦꯟꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯈꯣ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯑꯁꯥꯡꯕ ꯋꯥꯔꯤ ꯂꯤꯅꯤ ꯇꯧꯔꯤꯁꯦ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯒ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯂꯣ, ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯕꯤꯔꯕꯜ ꯈꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯏꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯧ ꯊꯝꯅꯕ ꯐꯧꯀꯩ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯧꯀꯩ ꯑꯗꯨꯒꯤ ꯃꯊꯛ ꯑꯣꯏꯔꯞꯅ ꯄꯤꯛꯂꯞ ꯇꯧꯕ ꯑꯍꯣꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯃ ꯅꯣꯡꯃ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃ ꯃꯌꯥꯗ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯔꯛ ꯊꯠꯅ ꯍꯪꯉꯛꯏ, ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ,
ꯑꯃꯨꯛꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯑꯍꯣꯕ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯨꯛꯀꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯥ ꯇꯥꯔꯛꯎ ꯕꯤꯔꯕꯜ꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯀꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯌꯥꯅ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯆꯤꯛꯇꯨꯅ ꯐꯨꯔ ꯂꯥꯎꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯕꯤꯔꯕꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯕꯤꯔꯕꯜ, ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯒꯤ ꯃꯈꯥ ꯏꯇꯥ ꯇꯥꯗ꯭ꯔꯤꯕꯗꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤꯗ ꯇꯧꯔꯤꯕꯗꯨꯅꯤ ꯑꯩꯅ ꯂꯤꯖꯔꯤꯕꯁꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯝꯖꯤꯜꯂꯣ, ꯑꯗꯨꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯍꯥꯏꯔꯛꯎ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯁꯝꯖꯤꯜꯂꯨ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯑꯍꯣꯕ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯀꯣꯟꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯌꯥꯔꯦꯈ꯭ꯔꯦ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯨꯛꯁꯨ ꯎꯆꯦꯛ ꯑꯗꯨ ꯑꯍꯣꯕ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯆꯤꯟꯅ ꯐꯧ ꯃꯔꯨ ꯑꯃ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯅ, ꯌꯥꯔꯦ ꯕꯤꯔꯕꯜ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯑꯣꯏꯅ ꯍꯥꯏꯔꯛꯂꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯣ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯗꯨꯅ ꯐꯧ ꯃꯔꯨ ꯑꯃꯃꯝ ꯆꯤꯛꯇꯨꯅ ꯊꯣꯔꯛꯄꯗꯨ ꯑꯇꯩ ꯁꯦꯟꯗ꯭ꯔꯥꯡꯁꯤꯡꯅꯁꯨ ꯈꯪꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯑꯗꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯂꯤꯕ ꯐꯧ ꯑꯗꯨ ꯆꯥꯔꯦ ꯈꯪꯕꯗ ꯀꯣꯟꯅꯊꯪꯗ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯣꯕꯗꯨ ꯃꯦꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯛꯇ ꯂꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯔꯤꯒꯤ ꯁꯔꯨꯛ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯉꯁꯤꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯗꯨꯅ ꯃꯉꯣꯟꯗ ꯃꯅꯥ ꯑꯗꯨ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯐꯤꯚꯝ ꯇꯟꯖꯥ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯈꯨꯗꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯕꯨꯙꯤ ꯆꯦꯟꯕ ꯃꯇꯧ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯊꯣꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫